ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯇꯧꯅꯔꯤꯕ ꯀꯦꯝꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔ ꯕꯇ꯭ꯔꯒꯤ ꯀꯦꯝꯞ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯦꯝꯞ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯁꯁꯄꯦꯟ ꯑꯦꯅꯤꯃꯦꯁꯟ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯕ ꯇꯣꯈꯥꯏ-ꯇꯣꯈꯥꯏꯕ ꯀꯦꯝꯞ ꯇꯧꯅꯔꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯊꯦꯡꯕꯗ ꯗꯤꯜꯂꯤ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯗꯤꯜꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯃꯝ ꯈꯟꯅꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯀꯦꯝꯞ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔ ꯕꯇ꯭ꯔꯅ ꯂꯨꯆꯤꯡꯕ ꯀꯦꯝꯞ ꯑꯁꯤꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯌꯥꯝꯕꯒ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤꯗ ꯁꯧꯒꯠꯄ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯀꯦꯝꯞ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯉꯥꯡꯅꯕꯁꯨ ꯇꯥꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔ ꯕꯇ꯭ꯔꯒꯤ ꯀꯦꯝꯞꯇ ꯂꯩꯗꯨꯅ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔ ꯕꯇ꯭ꯔꯕꯨ ꯁꯧꯒꯠꯄ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯍꯦꯜꯂꯛꯄ ꯇꯥꯔꯕꯗꯤ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯩꯇ꯭ꯔ ꯕꯇ꯭ꯔꯕꯨ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯋꯥꯡꯅ ꯂꯩ ꯍꯥꯏꯅꯁꯨ ꯉꯥꯡꯅꯕ ꯇꯥꯔꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯝꯃꯤꯠ ꯕꯇ꯭ꯔꯅꯁꯨ ꯀꯦꯝꯞ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎ ꯀꯨꯞꯅ ꯂꯧꯔꯕ ꯃꯇꯨꯡ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯎ ꯄꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯁꯝꯃꯤꯠ ꯕꯇ꯭ꯔꯅ ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯨꯁꯤꯜꯗ꯭ꯔꯣ, ꯇꯤ.ꯑꯩꯆ. ꯕꯁꯟꯇꯀꯨꯃꯥꯔ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯗꯤ ꯖꯦ.ꯗꯤ.ꯌꯨꯒꯤ ꯎꯁꯞ ꯎꯗꯤꯟꯒ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯃꯔꯝ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯝꯃꯤꯠ ꯕꯇ꯭ꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟ ꯉꯥꯛꯄꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯗꯤꯁꯦꯝꯕꯔ 14ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯂꯨꯡꯐꯝ ꯍꯥꯏꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯤꯌꯥꯝ ꯑꯦꯂꯥꯏꯁ ꯄ꯭ꯔꯦꯝꯒꯤ ꯅꯍꯥꯜ ꯃꯈꯩ ꯂꯧꯁꯤꯟꯗꯅ ꯂꯩꯔꯛꯈꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯖꯦ.ꯑꯦꯁ.ꯁꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟ ꯁꯪꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯕꯥꯜ ꯈꯨꯅꯧꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯉꯁꯤ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯌꯨꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯅ ꯍꯩꯔꯣꯛꯇꯒꯤ ꯐꯥꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯃꯔꯤ ꯑꯗꯨ ꯄꯨꯂꯤꯁꯅꯗꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯦ.ꯁꯤ.ꯄꯤ. ꯅꯣꯌꯣꯟꯒꯤ ꯂꯥꯟꯃꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯁꯔꯗꯥꯅ ꯁꯝꯕꯤꯠ ꯎꯅꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦ. ꯁꯔꯗꯥꯅ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯕꯇ꯭ꯔꯥꯒ ꯎꯅꯒꯦ ꯍꯥꯏꯕꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯁꯤ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦ. ꯁꯔꯗꯥ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯨ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯕ ꯑꯦꯝ.ꯄꯤ. ꯁꯝꯕꯤꯠ ꯕꯇ꯭ꯔꯥꯒ ꯎꯅꯒꯦ ꯍꯥꯏꯕꯗ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈꯤꯔꯣꯏ ꯍꯥꯏꯅ ꯎꯅꯈꯤꯗ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯅ ꯁꯝꯕꯤꯠ ꯕꯇ꯭ꯔꯥꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯂꯛꯄꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯂꯛꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯡꯖꯧꯅꯅ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯣꯔ ꯀꯃꯤꯇꯤ ꯑꯃꯗꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤ ꯕꯤ.ꯖꯦ.ꯄꯤ. ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯕꯇ꯭ꯔꯥꯒ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯒ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯎꯅꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯒ ꯇꯦꯂꯤꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯁꯝꯕꯤꯠ ꯕꯇ꯭ꯔꯥꯒ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯥꯡꯕꯨꯒ ꯎꯅꯗ꯭ꯔꯕꯁꯨꯉꯁꯤ ꯕꯁꯟꯇꯀꯨꯃꯥꯔ ꯑꯃꯁꯨꯡ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯔꯁꯨ ꯎꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯊꯥꯡꯗ ꯊꯤꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯅꯨꯄꯤ ꯆꯦꯟꯕ ꯀꯨꯏꯗ꯭ꯔꯤꯕ ꯅꯍꯥ ꯑꯃ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯂꯩꯀꯥꯏ
Patiyada thokibani chingnaningai oiba moong thangna thinbadagi laikhidraba naha adu ahaibam Rosan apokpa laikhidraba Ragumani kawi Loktak project ki manung chenba Santipurdagine todosigi matangda Rosan gi apokpa nahai mahaki machanupa asi Pune gi hotel amada thabak tawduna lairakhibani loinana mahakna khangnaba ningthaukhongdagi nupi asina court marriage tausi hairakpadagi Manipur da thorakhibani loinana haukiba February 13 da masa masa yanaduna chen khimbrani adubu mahak chingningai oiba moongda nupi mayumda siramkhibani haire atopa post amada bks mutum haina leriba Facebook account adum thagalakba post ama ka share tawjage Honorable MLA Uncle Ranjina Assembly da pukhatkiba bill naha singbu amadi khulngakpa singbu awaba tadanaba haina governor address ta yahonnaba honakhiba amadi makhoibu tungda awaba tadanaba bill ama pass tawsi haibada matamdugi chief minister na yani kaisu tawroi haikhiba ase laibak thibani amadi yamna nungaikhidi haina phongdorakle a bill to establish the village defense volunteer protection law ama semnaba Congress party na ngasi su bill asi tangai fadana semda yadi haibasi Congress party gi pandam ama ngasi su oiri haina Congress ki luchingba sing yawa photo ga loina na share tawrli atopa pau amada Manipur da PR thamjilibasi PM amasung Home Minister gi khwaidagi chawba asoibani Gaurav Gogoi Manipur da President rule thamjiliba asi Prime Minister Narendra Modi amasung Home Minister Amit Shah amadi BJP ki collective leadership ki oiba North East da khwaidagi chawna failure amani haina Assam ki MP Gaurav Gogoi na phongdokre MP Gaurav Gogoi na mahaki ex thagatpa post amada hai achauba irangsi mayoknariba Manipur State Central BJP lengakna President rule haukiba yumsa kaise numita thamjinkhibani khongthang asi Manipur ki Chief Minister oiramba Nongthoma Birena mahakna Chief Minister phamdagi resign tawkhiba matungda oirakliba phibamni Lok Sabha da Congress ki Deputy Opposition Leader oiriba Gaurav Gogoi na hai Manipur State ta President rule thamlabasu Manipur da tholiba irang asigi warosin puraktuna law and order gi mahausa gi phibamda hanjel haknarabagi road map laite Manipur da President rule thamliba asi BJP Central lengakna Manipur gi micham miyambu karisu oina khande takpani haibasi India pumbana mayak sengna khangba ngamle haire atopa pau amada khoiramba nupi kaithel sinpham amadi saktam kanba lupna CM resign tawkhibada yaningdaba phongdorakle kuki MLA gi mathakta action loba ngamdaba speaker resign tawpham thoi kumja 2023 gi May 3 dagi kuki narco terrorist singna khunda menariba Purup singi manungda atamnana maitai singi mathakta chathariliba lan asina awaba kaya mayok aduna lairing exerak asida leba miyamgi mihut oiriba MLA minister singna lal losinaba honnabagi mahutta masa masa ki oijaba thiduna Manipur thugaina ba separate administration taliba kuki narco terrorist singda tongsinduna lan losil handabani thakon kunma thoirom pharaklaba lan asida makoi masel hunaduna ngangna ba natana leibak miyam gi damakta thauna fana songthoktuna karamba thodang laukrabage kuki MLA gi mathakta action loba ngamdaba speaker resign topom thui haina khoiramba nupi kaithel sinpham amadi saktam kanba lupna thadrokpa chirol amar phongduragle lubasi ki president TI Santi secretary TI Rani amasung treasurer ki Selapati na khudek piduna thadrakpa cherol aduna hai sapu kairaga kwakna haraubagi maongda Chief Minister resign tawbagi pau tabada kuki terrorist singna harauba phongdoktuna makoi ki apamba chada yankhai phangle hairiba Chief Minister Sindonaba lalongsil leba MLA Minister Singna Manipur thugaina bhona riba kuki narco terrorist singda chapchana saugatpagi khudamne Manipur miyam gi mathakta bomb top season aduna sathiraba mihar mipun misi mina yauna terrorist ki thawong chathariba kuki narco terrorist singbu phongna saugaliba kuki MLA Minister tara gi mathakta action loba ngamdaba speaker resign tawpham thui haina mayamna phongdoke ngasigidi matang asida video si losinjarage channel sibu nusibiduna subscribe tawsanbiu haijari thank you